Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau 6 cookie missing Violent Mall da duty takiba cookie terrorist taruk mangkhrei makhoina phaikiba phone track tobada fungyar amadi chungka gi marakta leiramba yai hairi makhoi taruk adu NACM IM na faraga puramba yai maram aduna mafam aduda taba 40 AR da pau PBU hairi NACM IM na faram ladi hinglasu masafa na hingbadi ngamlaroi NACM IM na cookie da fuba khutpuk khangkhrabani thadorok patar su lemnadi thadorok laroi athengbada hundung tangkhul seso leader amagi Kuthang da cookie taruk adu thadokre chaifam kharadi takre cookie jo council na MSA gi security advisor notice AK Mishra unaruraba matung da cycle area dagi lan chen khiba sing halakna ba cookie NP cycle na khanghali kanagumba anakpa amadi arapa da laikhiba maitai khul taina ba cycle gi mioi sing thuna mayum da hanjin da bai targadi cookie NP na action lokhalakpa da warabu yaroi hari Cookie Jo Council ki mute sing na MHA official unadri mamang da Ajol da UPF madi KNA gi leader sing na Medram CM Laldu Homa unaduna warita na ki Center amadi Cookie singi wari sanaba si mamang da di kotu amadi ITLF ki mute sing na sanabani makha tarakpa wari sanabada Cookie Jo Council na mahut silagani hari Center da KJC na taksil libadiman asi Cookie Jo gi oiba Union Territory ama piu haiba asini The Hindu News Report matungina Center gi mihut singna Cookie singa political dialogue tawnana ba hana maikei animak da balance leihandaba peace hanjin hanbagi apamba fongdogli KJC ki spokesperson Ginjal Buljong na Cookie Jo site ki peace hanjina ba ready leiri haina khumli Ginjal Buljong hariba nipa asi hana ITLF ki spokesperson oiramba May 3 dagi horiba lana sigi key person ni Manipur government mathakta lan haunana ba inchin bagi mathakta FIR Bali Giljabul Jongi oinadi UT natraga Medram da Churchanpur punba haiba asini maram aduna Medram CM su Churchanpur Medram gi oihoba yanana ba plan tauri Jo nomenclature gi wafam Cookie Jo Council ki representative meeting da Medram CM na haudoi Kangpupi site ki Cookie Sing nadi Cookie nomenclature adum sizinaba pamli maramdi irang ase da sak khangliba amadi center da demand pirakadawriba ase Cookie nomenclature dani hairi Panba yabadi PS Haukif na Keno gi mingda Dr. Manmohan Singh na Prime Minister oiringai matamda thaba memorandum amada Cookie Sing asi Myanmar junta na minority Christian makai otpanaiba tawba henmanbadagi khangba ngamdabadagi 1987 da Manipur da mass exodus chorokpani haina palli Adubu handak viral chatkhiba PS Haukif ki audio video clip amada Cookie Sing asi Jews Lost Drive Binai Manishini amadi Israel PM na Cookie Sing gi yamna kanna hona birakani haina panki Judaism chatpagi Cookie makai gi synagogue temple church Manipur da yamna leire amadi Israel da Cookie lisinga manga maya da laikre PS Haukif ki Cookie Sing asi Jews ni haina claim tawkhibagi video clip adu worldwide viral oikhiba maramna iduning thauna thadatpa PS Haukif ki video status adugi thangnaba numita Cookie NP da emergency meeting tawki meeting aduda Cookie Judaism chatpa synagogue temple church latpa makai Manipur thadolaga chatkro Christian Cookie makai Manipur manungda SAD man tawhorage haina decision lawki makhada na PS Haukif ki meeting space amata public ta thadokidre US tagi su PS Haukif ki video clip adu yenglaba matung Cookie Sing ase Christian rana tabra daf oibadagi funding problem lakpa hauki Makhoina da full over Christian NGO khara da su US tagi Christian gi mingda humanitarian aid ki pi khiba senfam adu Cookie maitai landa paisa thada khibara haina hanglakpa su yarakhi Cookie Sing asi thajadre maitai sing da su US tagi funding tawge haiba laikhibani maitai Christian chatpa sing da hangbiu maitai sing na lawfam khangdabadagi lawdaba oiramgadra natraga US tagi fund lawba center na thingjin khibana han khiba oiramgani maitai na hojik social issue da ngauraga nupi angang amade tai atopa moral policing da Hena attention piduna social chaos public noses thokhaliba si manungda achauba gang amana plot natraga conspiracy ama soidna tarumgadaba mali natragadi lan manung asida issue divert tawnaba amadi maitai na maitai gi moral hanthana ba thabak khak tawroi hojik tawriba lan asi national policy amagi makhada warosion purakadabani national policy asi continuity process ni masida Congress BJP kaubalaite Beli da Congress BJP amadi atai political party sing launariba sidi blame game sanaba hayana bani maramdi lana sigi haurakpham dagi hauzik fawbagi knowledge matam sangna Congress su sarkar pairam bana hairiba political leader sing asida loina lei khangi karigumba final fallout cha maitai gi interest soklakpada makhoi chenfam leite aduna chenaba lambi phan anaba maitai sing asi confused state ta thambani